अहानबदा मरोब पाव पिजरी मणिपुर की CSO सिंगा मिनिस्ट्री ऑफ होम अफेयर्स की ऑफिशियल सिंगा मणिपुर थोकलिबा इरांग सिगी मतंगदा वरी सानख्रे चुराचानपुर की मोंगजांग विलेज ता इंडिया लेंगा कसु चटनरीबा 𝐋𝐢𝐯𝐞 𝐍𝐞𝐰𝐬 लुचिंग अमा यावना एम्बुश तौबगी थौदोकता मियोय अहुम लेकिद्रे अमदी तेलंगाना की केमिकल फैक्ट्री अमा खंगहौदना पोखाइरकपदगी यामद्रबदा मियोय 12 सीख्रे लोइनना मियोय 90 हेना असोकपन नंख्रे मैं खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाव मिटिंग ताबिरिबसिंगबु सुरबला माइरेंबम नतराम नोक्चरी हौजिक मियामदा पाव मचा खाइना पिजरी मणिपुर की CSO सिंगा मिनिस्ट्री ऑफ होम अफेयर्स की ऑफिशियल सिंगा मणिपुर थोकलिबा इरांग असिगी मतंगदा वरी सानख्रे मणिपुर की CSO सिंगना मियाम की खोलाव अमदी मियामना पामलिबा लमदम असदा इंगतपा हंजलकनबगी मतंगदा पांगथोकिबा मिफम अदु ngasi ayuki pung 13 makhai helakpadagi howduna pung ama ngapigini pung 3 makhai rongi changda wari sanaki वरी सानबादुदा कोकोमी अमुको अमदी फोक्स की मियोय 18 अमदी AK मिश्रा एडवाइजर नॉर्थ ईस्ट मिस्टर राजेश कंबल जॉइंट डायरेक्टर ऑफ द इंटेलिजेंस ब्यूरो अमदी हेमचे की सीनियर ऑफिसर सिंगसु यावखी मिफम अदुदा CSO सिंगी डेलीगेशन अदुना मणिपुर की इशू सिंगी मतंगदा कुपना संदोक्तुना वफम क्या थमकी अमदी सोल्यूशन अमा पुरकनबा होटनबा रोड मैप सिंगी मतंगदा खनकी हाइरी लोइनना गोलताबी इंसिडेंट फार्मर सिक्योरिटी एंड सेफ्टी की मतंगदा अमदी होम मिनिस्ट्री की नोटिफिकेशन मतुंग इना इलीगल इमिग्रेंट सिंग डिटेक्ट तौनबा थमलकपा वफम सिंगी मतंगदा कंसर्न अथॉरिटी सिंगना लौगदबा थौदांग सिंगी मतंगदसु वरी साखी अमदी चुराचानपुरदगिना कांगपोकपी फाव सेमलिबा अरोनबा लंबीगी मतंगदा थिजनबगी वफमसु CSO सिंगी डेलीगेशन अदुगी माइकैदिगी MHA की मफमदा थमकी चुराचानपुर की मोंगजांग विलेज ता इंडिया लेंगा कसु चटनरीबा 𝐋𝐢𝐯𝐞 लुचिंगबा अमा यावना एम्बुश तौबगी थौदोकता मियोय अहुम लेखिद्रे थौदोक अदु 𝐋𝐢𝐯𝐞 डिप्यूटी कमांडर इन चीफ थांगबोइना तोंगदुना चटपा 4 व्हीलर अमदा ngasi nungthil pung 2 adwaida एम्बुश तौरकबनी हाइरी थौदोक अदुदा गाड़ी तोंगलकपा मियोय अहुम लेखिदबगा लोइनना नुपी अमसु अशोक अपन नंकी हाइरी हौजिकमक्की ओइना लेखिद्रबसिंग अदुगी मसक ममिंग खंगबा ngamdri लोइनना अटैक अदु कनाना तथरपनो हाइबगी वफमसु सेंगदोरकपा लेट्री थौदोक थोफमदगी खुंजा सिंगना MT केस तरेचु फंगबा ngamki हाइरी तेलंगाना की केमिकल फैक्ट्री में खंगहौदना पोखाइरकपदगी यामद्रबदा मियोय 12 सीख्रे लोइनना मियोय 90 हेना असोक अपन नंख्रे तेलंगाना की संगेरेडी डिस्ट्रिक्ट लेबा केमिकल फैक्ट्री में खंगहौदना मई चकलकपदगी यामना चावना पोखाइरकपदगी यामद्रबदा मियोय 12 सीख्रे लोइनना मियोय 90 हेना असोक अपन नंख्रे हाइना फोंदोरखरे तेलंगाना फायर ऑफिशियल सिंगना हाइखी थौदोक असि सिगाची फार्मा कंपनी पासेमलरम फेस 1 दा थोकिबनी लोइनना टेंडर 13 मफम अदुदा यौसिलकी लोइनना मसिगी मनुंगदा एडमिनिस्ट्रेशन रेस्क्यू ऑपरेशन अमा मखा ताना पाखतख्रे ANI की वरी साना मापिगनी ANI के वरी सानरदुना संगरेडी डिस्ट्रिक्ट की पुलिस सुपरिटेंडेंट पेरिटोस पंकासना फोंदोरकिबदा रेस्क्यू ऑपरेशन सिंगना मखा ताबा थिजन हुमजनबगी थौरम चथरी अमदी थौदो अदु थोफमदा वर्कर 63 लेखी लोइनना अशोक अपन सिंगी मनुंगदा मियोय 9 अमदी अरुब फिबमदा लई हाइना मखा ताना फोंदोखरे इजराइल फोर्स सिंगना डिस्प्लेसमेंट की चैथेंग पीरबा मतुंगदा गाजा सिटी दा बॉम्बिंग लेप्तना चथरी इजराइल की मिलिट्री फोर्स सिंगना इवाकुएशन की चैथेंग पीरबा मतुंगदा इजराइलना गाजा सिनबा थुंगना लेपा लेतना बॉम्बिंग चथरी ngasiда यामद्रबदा एरियल अटैक यांखै हेना तौखरे अमसुंग गाजा सिटी की नोंपोक थंगबा सरुकता अकनबा मिटेंग चंखरे मसिना यामना चावना अकीबा पोखले इजराइल की फोर्स सिंगना ngarang खक्तदा गाजा दा यामद्रबदा पैलेस्टाइन मियोय 59 हातकी मदुग मनुंगदा गाजा सिटी अमसुंग लमदा मसिगी नोंपोक थंगबा सरुकतगी यामद्रबदा मियोय 93 यावरी हाइना मेडिकल टीम सिंगना अल्जरागी पाउमी सिंगदा फोंदोरकली लोइनना ngasi नौना अमुक अयुक अंगनबदगी अल अक्सा
Martyrs Hospital Dayar Il Balada Laiba Sida Chatakiba attack singda Miyoi Nifunipan Siki Haina Makata na Fongdorakli. Israel gi force singa target Toriba Mapam Singi Manungda Khatang Basarukta Khan Yunis Lonana Nongpok Tangba Gaza City Amasung Zavalia Singni Haina Haidi Lonana Nakalamaromda Egypt ki Foreign Minister Haidi Madudi Mahaki Laibakna Numit humfugi ceasefire tawmanaba anauba Gaza amagi damakta Israel gi fajan kiba miyoi kharaga exchange tawnaba process chathari haina makha taki kumja lising ani ga kulhumdoi gi October gi 3 gi chatharakkiba Israel amadi Gaza gi conflict asida Israel gi forcing gi attack ta apunba miyoi lising yankhai taruka chawnga kunthra matoi sikre loinana lak amaga lising kunthra humdoi chatuka nifunitoi asina sokapan nanghan khri haina Gaza gi health minister na fongdokre UN gi ambassador na Iran gi nuclear enrichment asi kaidongnungda thingloi haina fongdorakli Iran gi ambassador Amir Sahid Iravani na haidi madudi wari sanana bagi damakta Iran sem sare adubu Trump gi unconditional surrender asidi negotiation gi saruk amanati haina fongdokre United Nations da Iran gi ambassador Amir Sahid Irvani na ngarang fongdokibada Islamic Republic nuclear enrichment na kaidongnungda leploi madamdi peaceful energy purposing non proliferation of nuclear weapons ki treaty de yauri Irvani na CVS News ki kuthangda haikibada enrichment sing makoi gi hakni loinana hak asibu sizinaba pami haina makhata na haiki Govindaji da ifut phorokpaga mari leinana Govindaji temple board na sinduna mari leinaba pangthokadaba thoram sing pangthokre ifut phorokpa dugi matangda Manipur pandit loisangi pandit Ngariambam tombana pangmi singda unaba amada lairam tilam khangdana Govindaji gi mapam ama hektada semgat chagatpagi thabak tawrabadi madugi mahai soidana fangani karigumba sokhaidaba thenghaidaba mafamda sokurabadi leibak asi awana tagani mamang thakta semgat sagatnabagi thabak paikhatpada athingba pirubagi damak lokap phawba yaukiba laikre amadi Krishna Janma Nimitasu ifut phorokpana maram oiraga leibak asida amuka hena awa ana takibagi thodok laikre matungda pamdaba thodok sing thoktanaba leiriba lairam tilam sing kupna neinaraba matungda semgat chagatpagi thabak sing paikhat piyu haina mahakna mari leinaba singda apil tarakli Konung sabasida kari soida mafam sokpage soida mafam kadai thamge si loi kaya yato thamgrabneba 1903 da aduda sarakpa konung neba tida laiba konung se adu hai bose khagi lairam sina kadom sali adigi si laiba pukri singje pakung pukri gain leise araiba nati takin khongji araiba nati ngeno yadribani akoi na angang oina sida thengna jarakpa matamda inga ingen gi matamda asida tholakna adu natragana thangkhalubo yawbugi pena khongba han wari lei na ti thokina toba aduga last aigi apokpa aigi ipasi 2004 gi August masigi pakang mo puki hida khayom la ame ning toga bani ta lai maduna iroi loiba khayom la pani kairo thaba hogoluba matamda mafam ji ikut phawrokpa puki si sema saba da apagi kari haitare development to bo matamda mafam je semdar ke sadar ke khugai jar ke sagai jar ke khar theidok piu ne na taranga kitang akoi thabak si to bo matamda ayat pa pibira kanu ne ana haibada hana haihogda mapuda ta audabagi adugumagi kudong jadabase laifam dimham amadi konung masidadi Manipurdadi khara adum thoe aduna thoktanaba aina sai hanna na haijagre Kangla Lapung Chepungi editor Oramba Pathau Konung Sanatomba RK Sanatomba na laikidaba Chahi Kuntra nitoi subaga mari leinana mahakna idaiba ki thodang lorambasing adu ningsingbaga oina Chahi Kuningi Pangthokuna Lakpa RK Sanatomba Memorial Journalist Award 2025 Palace Compound Laiba Kombirei House da Pangthokre Thoram Maduda Athoiba Mitunglen Oina RK Sanatomba gi apokpi Imasi Mangisiza Ebraza Kumar Sharma amasung Lehau Thabam Sarat Chandrana Sarukyaki Thoram Masiga Mari Leinana Chahi Kudingi Khangatlaba Journalist Sing the Piba RK Sanatomba Memorial Journalist Award 2025 Chahi Asigi Oina Poknapam Pautegi Assistant Feature Director Editor Boni Thongam Chadapi ki Thoramasigi Saruk ama oina Kangla Lanpung Volume 16 Lairik asi Fongki Thoramaduga Mari Leinana RK Sanatomba Memorial Trust ki Chairman RK Nimaina Phongdorapada
ट्रस्ट असी लेखिद्रबना तोटना तिनरंबा अमदी इमुंग मनुंगी मियोय सिंगना सेमगतपिदुना लेखिद्रबना पामजरंबा जर्नलिस्ट हाइबा लम असिदा लैबा मतिक चारबा जर्नलिस्ट अमा खनगतुना कुमजा लिसिंग अमगा सुपना मरीदगी अवार्ड असी पीबा हौरक्की अमदी हंदकी चही असिना कुनिथुरक सुबा जर्नलिस्ट सिंगदा पीबा अवार्ड नि हाइना फोंदोरक्ली 18 disturbance free education zone demand day 2025 mafam ahumda miyam gi rally chatuna pangthoklagani haina coordinating committee on disturbance free educational zone gi maikai degi fongdorakli ngasi press club ta pangthokiba pawgi mifam amada mayengbam sumorjna hai education sector bu makhal amategi ayat apan pidaba disturbance free education zone ohenna ba kumja lising ani ga supna ni pandagi committee asina honaduna lakli leptana chatharakwa khongthang gi saruk amo oina handak chehi gi oina mafam ahumda make education disturbance free zone haiba thimda Imphal West amadi Imphal East district Kakching amadi Thawal district amasung Bisnupur district ki oina Thau ground gi Imphal college pawba Tem natraga Basu ground gi Thawal college amadi DSA ground gi Ikotiam lekai community hall Bisnupur pawba haidiba mafam ahum asida miyam gi rally pangthokani rally du da committee asina tawgadaba demand sing adudi mahailoisang sing amadi education institution singda puba thangba ngamloidaba sel amadi pochai gi demand lalhauba amadi khulai paiba singa tawbiganu education da government na politicization tawbiganu amadi class tawba numit masing chani ga kundagi hanthaba yade haibal government sembiu education ga mari lainaba thabak singda corruption nepotism amadi favoritism tawbiganu haiba demand sing asina chingbani amadi numit asida apan bo oigedaba thabak sing tawbidana ba makata na mahakna appeal tawki demand DSC Imphal East amasung Imphal West punsalakanda koi khau rom thamai baldagi horaga Imphal college ta Nongmagi oiba awareness program ga loinana free Ayush health camp ama United Youth Club Laidik Kengbam Laikai da Ayush hospital Lampel pa na sinduna pangthokre health camp aduga mari leinana Ayush hospital gi coordinator S Tondangna ekhoigi paumida fongdorakpada ichaungna sokalaba mafam adugi miyamda ayuk hospital na sinduna ana layeng gi khudong chaba sing fanghanna ba hotnaduna mating pangbani ayush ki maikai degi chabada side effect laita ba hidak sing su fanghanna ba hotnabani loinana makhata na sigum laba thorom sing ayush department ki makhada leptana pangthoki gani haina mahakna makhata ki Association of Drug Users Manipur Adumna Sindana Global Day of Action Support Don't Punish 2025 ki thorom pangthokre Reclaim Power Resist Injustice Reform Drug Laws haiba thimda pangthokiba thorom aduda MC Arun HOD Anthropology Manipur University Estonia Vice President Amzu 𝐶𝐞𝐰𝐬 Advisory Member Adum Dr. 𝐾.SURBALA HOD Department of Psychiatry 𝐿𝐴𝐴 Sarukyaki thorom aduga mari leinana adumgi President M Sadanandana Paumi Singda fongdokibada Drug sizinaba singbu social media na chingbada amadi makoina leiriba ana layeng sang singda tathi tahoina phu chaiduna amadi miyam mangda khonggoina bagi thabak sing lepana achumba oigani hairiba sing asigi makhutta ningthina mari leinaba authority singa tanaduna achumba lambida puraknaba hotna minaba tangai fade haina mahakna fongdoki Siko plastic na haukiba Mars ki tarik tara dagi leptana chatharakba plastic free campaign ngasi numit chama mapung fa bagi thoram ngasi Thawal district ki Khangabok mayai lekai Lailam Thopong community hall da pangthokre thoramadu da Khangabok kendra gi MLA Okram Surjakumar Thawal DC Hana Kamaina athoiba mithunglen oiki social impact cleanliness organization Siko plastic na sinba ngasi gi thoramadu ga mari leinana athoiba mithunglen gi warol piraduna haikibada hauzik hiram khudingmakta plastic asi sizinadaba yadabagi mawong ama laklibasi aikoina ahongba ama laknaba hotna hoba tangai fade haiki isagi yum-yumdagi usop melana chingbada matam amada ising khuzaida hapna ramba kaya loina mangse lakliba plastic sizinabagi chang hengatpada chaungna thodang lobani haiki ahongba ama lakpada khongthang taklagasu isagi yumdagi
haudoraknaba ahongba tapna tapna lakhanba ngamgadabani haiki Thobal district ki manung chana leidiba langmaithet loksau haina khangnariba mafam sing asi yauna khulasina koliba mafam singda kanagumba lanai miyoi natraga agency amatana palm tree haidiba pambi makal asi yanbada athingba thamle haidiba warep asi khul asi gi kunja singna punna phaminaduna kupna khanaraba matung laukiba warep asi gi wangbada kanagumba khungang asi gi kunja singbu tanaramdana Yalamba thoklabadi maduda thorakpa apaphategi tekchapum namak masa masana pujagadabani haina nongpok ningthau panthoibi light thogalup langmaithit ki secretary maibam Deven Singh na media ra thadorakwa cherolamana khanghalakli Manipur State Rural Livelihood Mission MSRLM gi meeting makhada Ita Women Multipurpose Cooperative Society Limited na sinduna Kurai Ningthobung Laikai Puriba Community Hall da BPRP Convergence Mela Pangthokiba Mela aduga mari leinana Ita Women Multipurpose Cooperative Society Limited ki President Y Sarmilana Pawmi Singda Fongdorakpada Lamdamadogi Gram Panchayat Nipanda leidiba member khudingmakna phangba ngamhaudaba Pangpham Thokpasing BPRP magi matung ina phangnaba amadi SAG member singna thengnaba khudongchadaba sing adu koknaba pangthokpani haina fongdoki Annual General Body Meeting ama MSFDS ki auditorium hall da pangthoklaba matungda All Manipur Filmmakers and Producer Association gi Kumjali Singani ga kunmanga kunipan gi thaupugadaba sing arang khankre mifam aduda khankraba nauna thaupugadaba sing adudi RK Chandrakumar President Laurembam Kusar Vice President Premjit Nauroibam General Secretary Ilangbam Barun Treasurer Laisangtem Rajesh Singh Joint Secretary M Premchand Singh Publicity Secretary amadi IS Gurung Dalom Gurumayum loinana Health Sanjitna Executive Member Singh oina Representative Member of Film Forum Manipur Ketrimayum Kishore Kumar amadi Kangjam Ronel Chandra Maiteni National and International 𝐶𝐿 Day Palan Manipur dasu pangthokre Manipur dasu Manipur Amateur 𝐶𝐿 Association gi pauta matungina tongan ba district singa leiriba affiliated unit kyana thoromasi pangthokngari thoromasi gi mapung oiba sarukti mapam khudingda 𝐶𝐿 match kaya players singna sanaduna activities utpa 𝐶𝐿 masana gi batangda players sing awareness piba masana asigi kanaba kaya players sing praja singda khanghan bana tingba seni Manipur Amateur 𝐶𝐿 Association gi general secretary M Madhusudon Singna Basu Ground Khangabokta Basuna Sinba Thoramda Sarukyaki Amadi National and International 𝐶𝐿 Degi Maramda Sugaina Miyamda Thamki Manipur Amateur 𝐶𝐿 Association gi pautak matungina mapungwena program asi pangthokiba unit singdi Thobal district ki oina Basu Khangabok PYDC Khangabok Serapur SENDYC Salungpam SCEASDO Hairong Impal East ki oina PRAC Ground Paurabi Sada Ground Sanjembam Imphal West ki oina ASKKA Ground Awang Sekma ALMYA Ground Awang Laikin Thabi Bisnupur District Kumbi Sandong YGC Ground Kakching District ki oina SHGIRCS Pangaltabi WESC Wabagai Asna Tingbani Hauze aroi bada maroi ba paw muk khana pizari Manipur ki CSO Singha Ministry of Home Affairs ki official Singha Manipur da thokli ba irang asigi matang da wari sanakte Churachandpur ki Mongjang village da India lenga ka su chatna riba keno kene gi meeting ba ama yauna ambush tawgi thodokta miyoi ahum lekidrei
तेलंगाना की केमिकल फैक्ट्री में खंगहौदना पोखाइरपदगी यामद्रबदा मियोय 19 सिगरेट लोइना मियोय 30 हेना असोकता नंखै नॉर्थ ईस्ट विंडो टीवी संदोक्चबा नुमिदांगी मणिपुरी पाव मतंग असे लोइजरे मिटिंग ताबिरिबा पुंगनमुक पमुक हन्ना खुरुमजरी।